My dear students, now let us start our class. Nungsiraba angangsing nahan ahum suba para kaibul lamjaugi para takpa loigre ko. Ado ngasi makha satharapo oina ahum suba para kaibul lamjaujigi question answer amung leinasi aduna mathangi page haibadi page number sarna pariba larik sidai page number 11 oire ko. Page number 11 nainaba state of Hagto, Tianare Kongangja, PS number 11, Nainaba, question number 1, Sina Kungadaba. Question number 1 is Sina Kungadaba state of question, Cook Tagina Pa Pawalere, question Zinkiti Dum Larita Zumasagi Yauzere, question Zinkiti Amu Kantama Hairage, Aduga Pakum Zinkiti, Hanagimata Nasar, Anira Harake, Monata Hora Hana Noi Simpa Pagi Boyagazu Pare, Aduga Hana Simpa Pau, the Boyagazu Machi Shana Harapus data, Munataro, Adugadum Simpa Pado Horoko Anja Pekagi Wananaba. Okay, start. Okay, Anja ready the letter go, Yareko. Okay, start. Question number 1, Sina Kungadaba Go. Kaibul Lamzau Kadai the Labage Haiba. Question Zigi Pakum Hairage Sar Munataro. Kaibul Lamzau Impal dagi kilometer Yankai Muklana Loktak Patki Kano Poktangba Sarukta Lay Haidana Kungadaba Amuka Harakeko Kaibul Lamzau Impal dagi kilometer Yankai Muklana Loktak Patki Kano Poktangba Sarukta Lay Haidana Kungadaba Mathang question number Samda Shanghai Prithivi Manungda Kadaida Pambage and a question da Ireko. Adubu Sidai da questions data P3B Kota Irije Prithibi and Yukwangja. Shanghai Prithibi Manungda Kadaida Pambage and a Hawanto Piroko. Wanto questions Pakum Harake Shanghai Prithibi Manungda Manipur Kota da Pangi Hadana Kungadaba. Amuka Harakeko question Pakunga Sizimapuna. Shanghai Prithibi Manungda Kadai da Pambage Haiba. Pakumda Shanghai Prithibi Manungda Manipur Kakta da Pangi Hadana Kungadaba. Mathang question number Laida National Park Haibasi Karino Haiba. National Park Matanda Han Sarna explanation to Womatam Dadido Magi Pakum Anitona Dum Haigibaniko, Adum Larik the Yauri Zedum Kumagazu Yarena Tragana Sarna Dum Tonganba extra in Ama Haigibdo, Anidu Yimanum Kuming Bama Kumo, Adu would like the Yauri Zedum Harakako Sarmonataroko. National Park Haibasi, Laibak Amagi, Lainga Loisangna, Mahoksagi Lajaramba, Prakitigi, Akoibagi Pibam, Ngak Shanduna, Tokaina Tamba Mapambo Kangnei Haidana Kungadaba. Amuka Harakeko, National Park Haibasi, Laibak Amagi, Lainga Loisangna, Mahoksagi Lajaramba, Prakitigi, Akoibagi, Pibam Ngak Shanduna, Tokaina, Tamba Mapambo Kangnei Haidana Kungadaba. Gantareko Anja, Sinatabada, Amado Konga Haragana, Munatauko, Anganja, Sina Larik the Yawani, Larik the Yawda Amado Konga Haragana, Koige, Kudung Tiningai, Wairaba, Natragana, Mutkiba Yabaki, Pibam the Lairaba Sasing, Amadi Makoigi, Laipam Zapando, Madubu, Ngak Shanduna, Tamiba Mapamdo, Equina, National Park Haina Kangnei, Haidana Kumakazo Anga, Amakazo Harakeko. Kudong Tiba Yabagi Pilon the Lairaba, Natragana Mutkiba Yabagi Pilon the Lairaba Sasing, Amadi Makoigi Laipam Zapamdo, Madubu Ngak Shanduna, Tamiba Mapamdo, Equina, National Park Haina Kangnei, Haidana Kungadaba. Yariko Manja. Next question number Mitamu Harakeko. Question number Misida Shanghai Kana Kanaga Leminabage Haiba. Pakumda Shanghai Karsha Amadi Lamok Singa Leminai Haidana Kungadaba. Amuka Harakeko. Shanghai Karsha Amadi Lamok Singa Leminai Haidana Kungadaba. Matham question number 1 gi aroiba question pada munayango Shanghai yokhatpana kari kana bage haiba pakumda Shanghai yokhatpana
ꯄꯤꯔꯤꯕ ꯀꯥꯟꯅꯕꯗꯤ ꯁꯉꯥꯏ ꯂꯩꯕ ꯃꯐꯝꯁꯤꯗ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯇꯥꯡꯂꯕ ꯃꯍꯧꯁꯥꯒꯤ ꯂꯟ, ꯄꯥꯝꯕꯤ, ꯁꯤꯡꯕꯤ ꯑꯃꯁꯨꯡ ꯁꯥ ꯎꯆꯦꯛꯅꯆꯤꯡꯕ ꯖꯤꯕꯁꯤꯡꯕꯨ ꯃꯥꯡꯍꯟꯗꯅꯕ ꯀꯜꯂꯤ ꯑꯃꯗꯤ ꯌꯣꯛꯈꯠꯂꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯁꯉꯥꯏ ꯌꯣꯛꯈꯠꯄꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯗꯤ ꯁꯉꯥꯏ ꯂꯩꯕ ꯃꯐꯝꯁꯤꯗ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯇꯥꯡꯂꯕ ꯃꯍꯧꯁꯥꯒꯤ ꯂꯟ, ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯑꯃꯁꯨꯡ ꯁꯥ ꯎꯆꯦꯛꯅꯆꯤꯡꯕ ꯖꯤꯕꯁꯤꯡꯕꯨ ꯃꯥꯡꯍꯟꯗꯅꯕ ꯀꯜꯂꯤ ꯑꯃꯗꯤ ꯌꯣꯛꯈꯠꯂꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ. ꯃꯊꯪ ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕ. ꯏꯔꯒ ꯈꯨꯝꯒꯗꯕꯒꯤ ꯑꯃꯨꯛ ꯄꯥꯊꯔꯒꯦꯀꯣ ꯑꯉꯥꯡꯁꯦ. ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕꯒꯤꯁꯨ ꯀꯣꯏꯁꯟ ꯅꯝꯕꯔ ꯀꯣꯛꯇꯒꯤꯅ ꯀꯣ ꯁꯤꯁꯨ ꯄꯥ ꯐꯥꯎꯕ ꯂꯩꯔꯦ. ꯃꯨꯟꯅ ꯌꯦꯡꯉꯣꯀꯣ ꯑꯉꯥꯡꯁꯦ. ꯀꯣꯏꯁꯟꯒꯤꯗꯤ ꯑꯗꯨꯝ ꯅꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯌꯦꯡꯉꯣꯀꯣ, ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ. ꯑꯗꯨꯒ ꯄꯥꯈꯨꯝꯁꯤꯗꯪ ꯃꯨꯟꯅ ꯇꯥꯔꯣ. ꯍꯥꯟꯅ ꯐꯥꯈꯤꯕ ꯑꯣꯏꯔꯒꯁꯨ ꯐꯔꯦ, ꯑꯗꯨꯒ ꯍꯥꯟꯅ ꯐꯥꯍꯧꯗꯕ ꯑꯣꯏꯔꯒꯁꯨ ꯁꯥꯔꯅ ꯇꯥꯛꯂꯛꯄꯁꯤꯗꯩꯗ ꯃꯨꯟꯅ ꯇꯥꯔꯒ ꯐꯥꯍꯧꯔꯣ ꯉꯁꯤꯗꯒꯤ. ꯀꯣꯏꯁꯟ ꯅꯝꯕꯔ 2 ꯏꯔꯒ ꯈꯨꯝꯒꯗꯕ ꯀꯣꯛ. ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯀꯔꯤ ꯀꯔꯤ ꯁꯥ ꯃꯈꯜꯁꯤꯡ ꯂꯩꯕꯒꯦꯅ ꯍꯪꯉꯦꯀꯣ ꯑꯃꯨꯛꯁꯨ. ꯀꯣꯏꯁꯟ ꯅꯝꯕꯔ 2ꯒꯤ ꯀꯣꯛꯀꯤ ꯄꯥꯈꯨꯝꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯁꯉꯥꯏ, ꯈꯔꯁꯥ ꯑꯃꯗꯤ ꯂꯝꯑꯣꯛ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜꯁꯤꯡꯁꯤ ꯂꯩ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯁꯉꯥꯏ, ꯈꯔꯁꯥ ꯑꯃꯗꯤ ꯂꯝꯑꯣꯛ ꯍꯥꯏꯔꯤꯕ ꯁꯥ ꯃꯈꯜꯁꯤꯡꯁꯤ ꯂꯩ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯀꯣꯏꯁꯟ ꯅꯝꯕꯔ 3ꯗ ꯁꯉꯥꯏꯕꯨ ꯑꯇꯥꯡꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕ. ꯄꯥꯈꯨꯝꯗ ꯁꯉꯥꯏꯕꯨ ꯑꯇꯥꯡꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯤ, ꯃꯔꯝꯗꯤ ꯁꯉꯥꯏ ꯍꯥꯏꯔꯤꯕ ꯁꯥꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯪꯗꯦ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯁꯉꯥꯏꯕꯨ ꯑꯇꯥꯡꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯝꯃꯤ, ꯃꯔꯝꯗꯤ ꯁꯉꯥꯏ ꯍꯥꯏꯔꯤꯕ ꯁꯥꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯪꯗꯦ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯅꯦꯛꯁ ꯀꯣꯏꯁꯟ ꯅꯝꯕꯔ 9ꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯉꯥꯏ ꯌꯣꯛꯈꯠꯅꯕ ꯀꯔꯤ ꯀꯔꯤ ꯊꯧꯔꯥꯡ ꯇꯧꯕꯒꯦ ꯍꯥꯏꯕ. ꯃꯨꯟꯅ ꯇꯥꯔꯣꯀꯣ ꯄꯥꯈꯨꯝꯗ. ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯉꯥꯏ ꯌꯣꯛꯈꯠꯅꯕ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡꯗꯨꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯅ ꯉꯥꯛ ꯁꯦꯜꯍꯜꯂꯤ. ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯥꯛ ꯃꯅꯨꯡꯗ ꯆꯪꯕ, ꯁꯥ ꯉꯥ ꯐꯥꯕ, ꯍꯥꯠꯄ, ꯄꯣꯠꯊꯣꯛ ꯂꯧꯊꯣꯛꯄ, ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯗ ꯑꯥꯏꯟꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯉꯥꯏ ꯌꯣꯛꯈꯠꯅꯕ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡꯗꯨꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯅ ꯉꯥꯛ ꯁꯦꯜꯍꯜꯂꯤ. ꯁꯔꯀꯥꯔꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯄꯥꯛ ꯃꯅꯨꯡꯗ ꯆꯪꯕ, ꯁꯥ ꯉꯥ ꯐꯥꯕ, ꯍꯥꯠꯄ, ꯄꯣꯠꯊꯣꯛ ꯂꯧꯊꯣꯛꯄ, ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕꯗ ꯑꯥꯏꯟꯒꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯤ. ꯅꯦꯛꯁ ꯀꯣꯏꯁꯟ ꯅꯝꯕꯔ 8ꯗ ꯀꯔꯝꯕ ꯆꯍꯤꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯕꯨ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯦ. ꯄꯥꯈꯨꯝꯗ ꯈ꯭ꯔꯤꯁꯇꯥꯕꯇ 1968ꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯕꯨ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ. ꯄꯥꯈꯨꯝ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯈ꯭ꯔꯤꯁꯇꯥꯕꯇ 1968ꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎꯕꯨ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕ. ꯅꯦꯛꯁ ꯀꯣꯏꯁꯟ ꯅꯝꯕꯔ ꯄꯥꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯇꯧ ꯀꯔꯤꯅꯣ ꯍꯥꯏꯕ. ꯄꯥꯈꯨꯝꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯇꯧꯗꯤ ꯑꯇꯥꯎꯕ ꯐꯨꯝꯗꯤꯅ ꯃꯄꯨꯡ ꯑꯣꯏ ꯑꯁꯤꯅꯤ. ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ. ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯇꯧꯗꯤ ꯑꯇꯥꯎꯕ ꯐꯨꯝꯗꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯑꯁꯤꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ. ꯌꯥꯔꯦ, ꯂꯣꯏꯔꯦꯀꯣ ꯑꯉꯥꯡꯁꯦ. ꯀꯣꯏꯁꯟ ꯅꯝꯕꯔ 1ꯒꯤ ꯆꯤꯟꯅ ꯈꯨꯝꯒꯗꯕ, ꯀꯣꯏꯁꯟ ꯅꯝꯕꯔ 2ꯒꯤ ꯏꯔꯒ ꯈꯨꯝꯒꯗꯕ ꯂꯩꯔꯦ. ꯂꯣꯏꯅꯅ ꯀꯣꯏꯁꯟ ꯅꯝꯕर 3ꯒꯤ ꯃꯁꯥꯒꯤ ꯂꯧꯁꯤꯡꯅ ꯈꯨꯝꯒꯗꯕꯒꯤꯗꯤ ꯁꯥꯔꯅ ꯍꯥꯏꯈ꯭ꯔꯦ
aduduna adum yare ko sigidi dum noi nasana adum ko nasana sagi parada ha pagraba takraba singdo adu ngaktani duna nang gi wakhalon da lairiba muwa singdo expression tawraga igadawani duna dum phajana noina dum paraje sarna ta ingai matam saida munna taro adu gadum noina munna ta hauraga adu noida lairiba wakhalon do adu dum phongthoga phajana express tawraga dum iro yare ko mathang da yangaji page number 13 lol nenabada yare ko ngangja page number 13 lol nenaba 1 pau aduga khangjilu haiba yaure ko lairi sigidi dum anga noi gi lak to dum phak to ga dum yang ko ka shu kai de ko na traga sum lairi stay da yang traga sum sarna hiring stay da dum mona ta hauraga ko na noina adum lak to tang phak to ga dum ko na mu yang jar ga chu ka shu kai de ko du gi dum sarna dum hanas dum hai gre ka shu lak stay da hiana preference emphasis pi ba ka shu hai ba di tai mi matam da ka shu lak sigi ma thau ko kan kasu kana tau de ba boy de ba ko aduna dum munna da dum tar ongangja ya tare ko sigi lole na ba grammar ki sharup state da yaru ko doje wahai hai ba wahai ma yaura ne ba wahai di khang ko ngangja ko gi english da haraga na what hai ba do kan dai ko hari ba what singje letter kharana punsilaga siam bana ba natra english da haraga na letter kharana ko letter kharana maya kharana punsilaga siamba artha thopa mayak tu khoina wahi ka waba gantai ko aduga khoji manipuri staidana mapung mayak kun ga tare lai hagre mapung mayak kun ga tare adagi saita mayak nipan amari lwansu mayak nipa lai hagre hariba saita mayak lwansu mayak amadi mapung mayak kun ga tare to madu 시즌나라가 하이버디 하이리바 레터 정도 마이야 신도 시즌나라가 마풍 파바 아르타 톡바 와히 거 마풍 파바 아르타 톡바 마이약도 아두고 아이코이나 와히연 하이버데바 근데 거기서 근데 거기 마이야 카라지나 본실 마이야 카라지나 본실나가 마풍 파바 아르타 톡바 거 비바 감바 거 마풍 파바 artha piba ngambado adubo aikoina kai kaugadoiba wahai yana lakadoiba kentai ko aduga hariba wahai kharaduna mu punjalaga mapung phaba ko wahai kharaduna mu punjalaga mapung phaba artha mu piragadi madubuna aikoina wahai pareng haidana mu lakadoiba gyantai confuse te ko ngangja wahai hairagadi gyantare ko maiya kharajna punsilani maiya kharajna punsilaga magi mapung phaba ko artha piba ngamba ko sarukto madubo khoina wahai yana lakadeba gyantare ko aduga wahai pareng hairagana ngasagi wahai jingdo maduduna punsilaga mapung phaba artha thokpa adubuna amu wahai pareng ana lakadeba gyantare ko adumaitatuna hayang wahi kadaibu kobage khudan piuna hairagati dum ai hairage ko wahi haibasi matomta leiba ngamba mapung phaba artha piba ngamba wahi pareng amada yauba apikpa saruk amani haidana khungadoba gyantare ko sida khudam dabudi sa kokta kaibul lamjau manipur gi maming satpa national park ni part ashi square kilometer nifu park sawi kaibul lamjau imphal dagi kilometer yangkhai muk lapi haidana sidaida khudam ahum lairik sidaida pire aduba lairik sidaida piriba apamba ahum je sidagi noina hanga ibadugi matung ina khudam ama piu haragana apamba wahai pareng ama khalo khudam ani piu haragana apamba wahai pareng ani khalo ahum piu haragana ahum ma iraga chu yare natragana lairik sidaida pira iba wahai pareng ahum je natabada top noina apamba mapung phaba ko mapung phaba wahi pareng iraga sum yare sapsana sigidi sigani haibala ten noina apamba artha bu thogadi noina apamba dum wahi pareng to iro yare ko ngangja yare ko sigidi kaisu problem laitre adudi makha muktalake ko koi wahi pareng amadane hauji wahi pareng khangre ko ado wahi pareng amada yamdrabada wahi ani yawgane ba kentai ko wahi pareng amada yamdrabada wahi ani yawgani adudi naulamaga bhab amaga
ꯀꯦꯟꯗꯥꯏꯀꯣ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯒꯅꯤ ꯍꯥꯏꯔꯒꯗꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯋꯥꯍꯩ ꯑꯅꯤ ꯌꯥꯎꯒꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯃꯈꯣꯏꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯪꯉꯒꯅ ꯃꯈꯣꯏꯁꯤꯡꯗꯨ ꯅꯥꯎꯟ ꯑꯃꯁꯨꯡ ꯚꯔꯕꯅꯤ ꯍꯥꯏꯗꯅ ꯈꯨꯝꯒꯗꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯑꯗꯨꯝ ꯃꯈꯥꯗꯁꯨ ꯑꯗꯨꯝ ꯈꯨꯗꯝ ꯑꯣꯏꯅ ꯄꯤꯔꯦ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯋꯥꯍꯩ ꯑꯅꯤ ꯌꯥꯎꯒꯅꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯅꯥꯎꯟ ꯑꯃꯁꯨꯡ ꯚꯔꯕꯅꯤ ꯍꯥꯏꯅ ꯄꯤꯔꯦꯀꯣ ꯑꯗꯣ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯔꯒꯁꯨ ꯇꯣꯝꯕ ꯆꯦꯜꯂꯤ ꯃꯅꯤ ꯀꯞꯂꯤ ꯆꯥꯎꯕ ꯇꯨꯝꯂꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯁꯩꯗ ꯂꯥꯏꯔꯤꯛꯇꯁꯨ ꯑꯗꯨꯝ ꯄꯤꯔꯦꯀꯣ ꯁꯤ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯌꯥꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯅꯣꯏꯅ ꯑꯗꯨꯝ ꯏꯔꯛꯄꯗ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯂꯥꯏꯔꯤꯛꯁꯤꯗꯩꯗ ꯌꯥꯎꯕ ꯅꯠꯇꯕꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯒ ꯂꯣꯏꯅꯅꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯈ꯭ꯔꯦ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯋꯥꯍꯩ ꯑꯅꯤ ꯌꯥꯎꯏ ꯑꯃꯅ ꯅꯥꯎꯟꯅꯤ ꯑꯃꯅ ꯚꯔꯕꯅꯤ ꯍꯥꯏꯕꯁꯦ ꯅꯥꯎꯟ ꯑꯃꯗꯤ ꯚꯔꯕꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯗꯨꯅꯅꯦ ꯑꯃꯨꯛ ꯃꯈꯥ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯄꯔꯦꯡꯁꯦ ꯀꯣ ꯋꯥꯍꯩ ꯄꯔꯦꯡ ꯈꯨꯗꯤꯡꯃꯛꯇ ꯅꯥꯎꯟꯁꯤꯡ ꯑꯃꯁꯨꯡ ꯚꯔꯕꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯩꯌꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯄꯔꯦꯡ ꯍꯥꯏꯕꯗꯤ ꯇꯣꯝꯕ ꯆꯦꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯅꯦ ꯃꯅꯤ ꯀꯞꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯅꯦ ꯆꯥꯎꯕ ꯇꯨꯝꯂꯤ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯅꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯗꯩꯗ ꯅꯥꯎꯟꯁꯤꯡꯁꯤꯒ ꯚꯔꯕꯁꯤꯡ ꯑꯁꯤꯒꯅꯦ ꯂꯣꯏꯅꯃꯛ ꯃꯔꯤ ꯂꯩꯅꯩ ꯑꯃꯐꯥꯎꯕ ꯊꯥꯗꯣꯛꯅꯕ ꯌꯥꯗꯦꯕ ꯌꯥꯗꯦꯀꯣ ꯑꯉꯥꯡꯁꯦ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯅꯥꯎꯟꯁꯤꯡ ꯑꯁꯤꯕꯨꯅꯦ ꯚꯔꯕꯁꯤꯡꯁꯤꯒꯤ ꯃꯊꯧ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯕꯖꯦꯛ ꯍꯥꯏꯅ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤꯅꯦ ꯅꯥꯎꯟꯁꯤꯡ ꯑꯁꯤꯅꯅꯦ ꯚꯔꯕꯁꯤꯡꯁꯤꯒꯤ ꯃꯊꯧ ꯇꯧꯕꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏꯅꯅꯦ ꯀꯔꯤ ꯀꯧꯔꯕ ꯅꯥꯎꯟꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛ ꯍꯥꯏꯅꯁꯨ ꯀꯧꯋꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯗ ꯀꯣ ꯋꯥꯍꯩ ꯑꯅꯤꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯗꯨꯗꯤ ꯅꯥꯎꯟ ꯑꯃꯒ ꯚꯔꯕ ꯑꯃꯒꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯇꯣꯝꯕ ꯆꯦꯜꯂꯤ ꯃꯅꯤ ꯀꯞꯂꯤ ꯆꯥꯎꯕ ꯇꯨꯝꯂꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯁꯦ ꯃꯁꯤꯗꯩꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯔꯕ ꯅꯥꯎꯟꯁꯤꯡꯁꯤꯅꯅꯦ ꯀꯣ ꯅꯥꯎꯟꯁꯤꯡ ꯑꯁꯤꯒ ꯚꯔꯕꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯩꯌꯦꯕꯀꯣ ꯃꯔꯝ ꯑꯗꯨꯅ ꯅꯥꯎꯟꯁꯤꯡ ꯑꯁꯤꯕꯨ ꯚꯔꯕꯀꯤ ꯃꯊꯧ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯥꯎꯟꯁꯤꯡꯁꯤꯕꯨ ꯁꯕꯖꯦꯛ ꯍꯥꯏꯅ ꯀꯧꯔꯦꯀꯣ ꯑꯉꯥꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯊꯛꯀꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯇꯣꯝꯕ ꯆꯦꯜꯂꯤ ꯃꯅꯤ ꯀꯞꯂꯤ ꯆꯥꯎꯕ ꯇꯨꯝꯂꯤ ꯍꯥꯏꯕꯁꯤꯗ ꯇꯣꯝꯕ ꯃꯅꯤ ꯑꯃꯗꯤ ꯆꯥꯎꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯥꯎꯟ ꯑꯣꯏꯕꯅꯤꯅ ꯅꯥꯎꯟꯁꯤꯡꯁꯦ ꯀꯩꯗꯧꯋꯦꯕ ꯁꯕꯖꯦꯛꯀ ꯃꯥꯟꯅꯩ ꯍꯥꯏꯔꯕꯅꯤꯅ ꯇꯣꯝꯕ ꯃꯅꯤ ꯑꯃꯗꯤ ꯆꯥꯎꯕꯁꯤꯡꯁꯦ ꯁꯕꯖꯦꯛ ꯑꯣꯏꯅꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯁꯕꯖꯦꯛꯁꯨ ꯑꯣꯏꯔꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯕꯨ ꯁꯤ ꯈꯨꯗꯝ ꯀꯩꯅꯣ ꯅꯩꯅꯔꯛꯄ ꯑꯦꯛꯁꯔꯁꯥꯏꯁ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 2ꯒꯤ ꯆꯥꯡꯌꯦꯡꯗ ꯃꯈꯥꯒꯤ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯁꯕꯖꯦꯛ ꯑꯃꯁꯨꯡ ꯚꯔꯕ ꯈꯟꯗꯣꯛꯎ ꯍꯥꯏꯕ ꯌꯥꯎꯔꯦꯀꯣ 1ꯗ ꯔꯥꯝ ꯆꯥꯛ ꯆꯥꯔꯤ ꯔꯥꯝꯁꯦ ꯅꯥꯎꯟ ꯅꯠꯇ꯭ꯔꯥ ꯔꯥꯝꯁꯦ ꯅꯥꯎꯟ ꯑꯣꯏꯕꯅꯤꯅ ꯃꯇꯥꯡꯁꯤꯗ ꯔꯥꯝꯁꯦ ꯀꯩ ꯑꯣꯏꯔꯅꯤ ꯁꯕꯖꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯆꯥꯔꯤꯁꯤ나 ꯚꯔꯕ ꯑꯣꯏꯔꯅꯦꯕ ꯑꯗꯨꯒ ꯂꯥꯏꯗ ꯃꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯍꯥꯏꯕꯁꯤꯗꯩꯗ ꯃꯅꯤꯁꯦ ꯅꯥꯎꯟꯅꯤ ꯅꯠꯇ꯭ꯔꯥ ꯃꯅꯤꯁꯦ ꯅꯥꯎꯟ ꯑꯣꯏꯕꯅꯤꯅ ꯃꯅꯤꯁꯦ ꯋꯥꯍꯩ ꯄꯔꯦꯡꯁꯤꯗꯩꯗ ꯁꯕꯖꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯥꯔꯦ ꯍꯥꯏꯕꯁꯤꯅ ꯚꯔꯕ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯁꯣꯔꯤ ꯑꯣꯔꯗꯔ ꯁꯣꯏꯈ꯭ꯔꯦꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯂꯥꯏ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯊꯪ ꯁꯝ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯅꯣꯡ ꯆꯨꯔꯤ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯣꯡꯁꯤꯅ ꯁꯕꯖꯦꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯆꯨꯔꯤꯁꯤꯅ ꯀꯣ ꯚꯔꯕ ꯑꯣꯏꯒꯗꯧꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯁꯣꯝꯗ ꯑꯃꯨꯛ ꯃꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯑꯗꯣ ꯃꯅꯤꯁꯤꯅ ꯁꯕꯖꯦꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯥꯔꯦꯁꯤꯅ ꯚꯔꯕ ꯑꯣꯏꯔꯦꯀꯣ ꯀꯣꯛ ꯁꯝ ꯂꯥꯏ ꯂꯩꯈ꯭ꯔꯦꯀꯣ ꯃꯊꯪ ꯃꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯃꯅꯥꯎꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯍꯥꯏꯕꯁꯤꯗꯩꯗ ꯃꯅꯥꯎꯕꯤꯁꯤ나 ꯀꯣ ꯁꯕꯖꯦꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯇꯨꯝꯂꯤꯁꯤꯅ ꯚꯔꯕ ꯑꯣꯏꯔꯅꯦꯕ ꯑꯗꯨꯒ ꯄꯥꯗ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯕꯁꯤꯗꯩꯗ ꯏꯃꯥꯅꯁꯤꯅ ꯁꯕꯖꯦꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯊꯣꯡꯉꯤ ꯍꯥꯏꯕꯁꯤꯅ ꯚꯔꯕ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ 나다 ꯅꯪ ꯀꯞꯀꯅꯨ ꯍꯥꯏꯕꯁꯤꯅ ꯅꯪꯁꯤꯅ ꯁꯕꯖꯦꯛ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯀꯞꯀꯅꯨ ꯍꯥꯏꯕꯁꯤꯅ ꯚꯔꯕ ꯑꯣꯏꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯑꯉꯥꯡꯁꯦ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯑꯗꯨꯝ ꯑꯣꯔꯗꯔꯁꯦ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯀꯣꯛꯇꯅ ꯔꯥꯝ ꯆꯥꯛ ꯆꯥꯔꯤ ꯍꯥꯏꯕꯁꯤꯗꯅ ꯔꯥꯝ ꯁꯕꯖꯦꯛ ꯆꯥꯔꯤ ꯚꯔꯕ ꯁꯝꯗ ꯅꯣꯡ ꯆꯨꯔꯤꯁꯤꯗꯩꯗ ꯅꯣꯡ ꯁꯕꯖꯦꯛ ꯀꯣ ꯆꯨꯔꯤ ꯚꯔꯕ ꯂꯥꯏꯗ ꯃꯅꯤ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯍꯥꯏꯕꯁꯤꯗ ꯃꯅꯤ ꯁꯕꯖꯦꯛ ꯄꯥꯔꯦ ꯚꯔꯕ ꯑꯗꯒꯤ
ꯃꯤꯠꯇ ꯃꯅꯥꯎꯕꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯁꯤꯗꯩꯗ ꯃꯅꯥꯎꯕꯤ ꯁꯕꯖꯦꯛ ꯇꯨꯝꯂꯤ ꯚꯥꯔꯕ ꯄꯥꯗ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ ꯏꯃꯥꯅ ꯁꯕꯖꯦꯛ ꯊꯣꯡꯉꯤ ꯚꯥꯔꯕ ꯑꯗꯨꯒ ꯅꯥꯗ ꯅꯪ ꯀꯞꯀꯅꯨ ꯅꯪ ꯁꯕꯖꯦꯛ ꯀꯞꯀꯅꯨ ꯚꯥꯔꯕ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯑꯉꯥꯡꯁꯦ ꯊꯦꯡꯛꯁ